Police outpost mamangdi kuki singa maiti ama fana honaramle India lengang kuki khulai paiba thadok tuna maiti muthanaba honai haiba si chumgadori bra haiba wang amasu hanglangdi thodo singa mari leinana akhogi kuki singa fana honaramli ba mioi adugi manaw nupa laishram khomdona phondropo matamda haiba tare kuki macha singna khoi wall mafam aduda maiti sing leiba yabra haina hangbaga loinana chingthakta wari sanana chase aduna fana puna mona mnayari aduda mangna wari saje hargadi police station changa wari saje habna chingba haipet mungna ba khotba tawbadagi hariba miyosing adu chen kimne haidana fondong le hariba thodo aduga mari leinana haiba tare manak nang na leba CRPF singa paw fauna ba matamda hariba thodo du chena ba miyosing du fare haidana paw piraki hairi aduga faraba yamna kai tare ngani ngai wo na faraba miyosing du nisa sabne haidana su CRPF ki market gi khogi fondro pugal loinana hariba miyosing adu wari wate mabasi khogi CRPF market gi toroba matungda khogi mokoi khungi chip sing da sinakre haidana fondro loin masida manaw nu pasina hakbo wahang sing da haiba tare kari gidamukta haiba tare mi ama phana ba tawbada chenaramba miyoy ama kari gidamakta logi matungena action lokhatta bida thadokhribano haiba wahang ama lapuga loinana akhogi cheksin thorang sing matik sana mafam asida lokhatriba asisu achobu wahang amani hairagli aduga cheksin thorang lokhatpa asi maitei sing shiba ngai gadori bra haiba wahang amalali maitei sing siraba khaktada thabak lokhat gadori bra haiba wahang duni karigumba miyoy du fadunu puram lagadi ngasi pamdaba thodosing akhoi paw sing taramba su yai haidana manaw nupa na fondoki wo fum yauri osa kamaine yeng be mi ama fanaba honarama miyoy du CRPF na fare haba security force na aduga nisa sabo oiramme haidana amuk thadokra haba manipur da thoglobi bi irang asida haba tare asingumba thodok asina shu crime tawbada matik sab action lakhul hudabadagi Manipur thokliba irang asi hena shakhatpagi maram amasuni haiba tare oja kamaine yengbe yai kaichema bigi thodoga si kamai yengbe oja maitei na sangbo de soida mahoi maitei sing da hachi gane ba do makhona tampak te hata kuma akanda kholona ba khogi new kaichen man be haiba je khogi kanone maitei ga kuki ga kholona ba meter sama chani khatang lakna ba dugumba kholona ra leiba kanone ka new ka sharot ti chingkhong le leiba khunni ado makhona tampak te kuma akanda makhona usit thoja na ngangi ba kari kuma pharam bata de rishika andage thogdo thana makhona toina hati gane ba aduga laiba phabodagi ma kuma phaba ngamawda bodagi tampakta khogi police station singda wari watai thadana sanase highway damakta ma layuni adu karigum pharam bata di ma su hingna phangaroiba ma gi dead body ra sina phangane haba asugumba mathong huktaba khogi army gi government of india gi khogi army gi layib singase makhoina kai damakta miyam gi punchi sibu jakshin na pidri bana tawning ba to hanba thadung na thadokpa makhoina sananingba 거기 했다 또 산하님과 한기 라이다네 또 타독 타진 또 뭐야 맞잖아 뭐 거는 government of India the Indian army senior security portion이나 또 리버스 마세 양 니엄 따다바 거기 또 있잖아 봐 타독네 아두가 그 가리금바 나랑기 라이선 또omba 마마 사마 부디 난토오레 시마기 만나고 빠나 항이고 한 adigi yam phaju wahni ane karigam nupa bangda dan to de nupi aman kholona ba laibida ayin nungchin khatana ana yeki adigi emergency gi athu ka gi thabak chakpa matam da di kai thoka da ge ba aksang bata so menetel singa duna tampak ta kumba ta so aya ba me yawra pa me lawra ka da pira di phaisa moina thajin ba mai teina sangba matam da di changba yade haigane ba asigumba ko gi 콜로나 버싱다 쿠키가 마이티가 콜로나 버싱다 거기 아키에 칸토 안바 야만 나테샤도 토도케 아마 토로키가네바 마시 거기 마리레 너무 어토리티나 거기 폴리스 디파트먼트 나트라가 거기 홈 디파트먼트 섹션나 양신비들 다디 시대기 하는
ꯁꯥꯊꯤꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯣꯖꯥ